January 1, 2021 dagidi Assam da angang ani dagi hena pokpa miyoi singda Assam government ki thabak piroi dore. Hiram masida Assam ki cabinet na haukiba ningthaukaaba numitta warep ama laukhe. Mifam aduna laukiba atopa yamna maruoiba warep amana anauba land policy ayaba pikibani. Lam leijadaba yelhumi singda lau uba yaba lam bigha ahum amadi yum sanaba bigha tangkhai ama pigedawde. Cherol amagi matung ina apikba imungi maongi matung ina January 1, 2021 dagidi angang ani dagi henna pokpa miyoi singdi government ki thabak ki damak khanararoi. September 2017 da Assam Assembly na Population and Women Empowerment Policy pass tawki. Policy asida angang ani khak pokpa miyoi singdana government ki thabak tawba yagani amadi hojik thabak tawriba singnasu angang ani pokpa gi chatnabi ngakna chatkadawani haiba wafam yaw. Anauba land policy asigi matungina lam leijadaba yelhumi singda lam biga ahum amadi leinanaba yum sanaba biga tangkhai ama pigadaw. Adubu lam sing ase sahi tara manga phawbudi yonthok yonsin tawbudi yaroi haina chief minister office ki cherol aduna phongdokli. Cabinet ki mifam aduna bus bhara su chada kunthra manga hengatnaba warep su lauki. Aroi bada pawbilai news reader ki video bi yengbiru khuding mak buthagat chai.